ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯨꯞꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝꯕ ꯁꯤꯁꯨ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤ ꯌꯥꯝꯅ ꯐꯔꯝꯗꯦ꯫ ꯑꯅꯝꯕꯅ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯃꯥꯁꯤ ꯂꯥꯏꯁꯦ ꯀꯌꯥ ꯈꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯍꯟꯕꯤꯌꯨ, ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯕꯤꯌꯨ, ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯐ ꯅꯨꯡꯉꯥꯏꯒꯤꯅꯤ ꯍꯥꯏꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯄꯨꯟꯅ ꯅꯨꯄꯥ ꯉꯥꯛꯇ 4ꯅꯤ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ꯫ ꯅꯨꯄꯥ 4 ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 4ꯁꯦ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯁꯤ ꯃꯥꯒꯤ ꯀꯥꯗ ꯀꯩꯅꯣ ꯁꯞꯇ꯭ꯔ ꯑꯃꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯦ ꯕꯣꯟ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯈꯤꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯄꯥꯈꯠꯇꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕ ꯏꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯑꯉꯥꯡꯗꯨ ꯃꯁꯥꯗ ꯂꯥꯏ ꯇꯤꯟ ꯆꯪꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯃꯥꯏ ꯊꯣꯛꯄ ꯆꯣꯏꯔꯣꯟꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯩꯅꯣ ꯑꯉꯥꯡꯁꯤꯗꯤ ꯀꯩꯗꯧꯔꯕ? ꯃꯃꯥ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯁꯨ, ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗ ꯂꯧꯔꯨꯔꯒ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗꯣ ꯁꯤꯟ ꯊꯨꯡꯅꯕ ꯍꯨꯝꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯗꯣ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯇꯩꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯞ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯕꯨ ꯌꯨꯝꯗ ꯃꯝꯅ ꯊꯦꯡꯅ ꯍꯟꯖꯜꯂꯛꯀꯅꯨꯅꯦ꯫ ꯂꯃꯥꯡ ꯇꯨꯃꯥꯡ ꯉꯥꯛꯇꯅꯤ ꯑꯁꯥꯏꯁꯦ, ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯨꯔꯒ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯅꯈꯣꯏꯁꯨ ꯋꯥꯏ꯫ ꯑꯆꯧꯕ ꯅꯅꯥꯎ ꯑꯇꯣꯝꯕꯁꯤ ꯅꯪꯅ ꯈꯔ ꯁꯦꯟꯅꯧꯅꯦ꯫ ꯕꯣꯟ ꯁꯥꯟꯅꯕ ꯆꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯝ ꯃꯊꯦꯡ ꯈꯪꯗꯦ꯫ ꯄꯨꯡꯆꯠꯇ ꯆꯠꯂꯤ ꯆꯤꯡꯈꯣꯡꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨ ꯐꯥꯎ ꯃꯥꯁꯦ ꯕꯣꯟ ꯁꯥꯟꯅꯕ ꯆꯠꯄ ꯃꯥꯜꯂꯤꯅꯦ꯫ ꯇꯧꯒꯅꯨꯀꯣ, ꯅꯃꯥꯒ ꯅꯪꯒꯅ ꯀꯨꯞꯅ ꯁꯦꯟꯅꯧ, ꯏꯄꯥ ꯁꯥꯎꯖꯔꯛꯀꯅꯤꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯈꯣꯏ ꯏꯅꯥꯎꯇꯣꯟꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯊꯤꯡꯉꯒꯁꯨ ꯌꯥꯔꯔꯣꯏ꯫ ꯕꯣꯟ ꯁꯥꯟꯅꯕꯅꯤꯕꯣ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯂꯝ ꯁꯤꯟ ꯊꯨꯡꯉꯕ ꯑꯉꯥꯡꯅꯤ꯫ ꯅꯍꯥꯟꯁꯨ ꯏꯃꯥꯟꯅꯕ ꯕꯤꯛꯀꯤꯅ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨ ꯑꯥꯗ ꯃꯃꯥꯡꯒꯤ ꯈꯨꯟꯖꯤꯟꯗ ꯃꯇꯣꯝꯗ ꯕꯣꯟ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯁꯥꯏꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯇꯣꯝꯗ ꯑꯗꯨꯗ ꯀꯃꯥꯏꯅ ꯆꯠꯂꯤꯅꯣ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯅꯈꯣꯏꯅ ꯈꯔ ꯁꯦꯟꯅꯧ ꯍꯥꯏꯔꯤꯁꯤꯅꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤꯁꯨ ꯃꯥꯅ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪꯗ ꯅꯠꯇꯅ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯑꯉꯥꯡꯁꯦ ꯑꯃꯈꯛ ꯅꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯐꯔꯦꯁꯦ, ꯍꯌꯦꯡꯗꯩ ꯁꯦꯟꯅꯖꯔꯅꯤ, ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏ ꯇꯧꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯑꯦ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯊꯣꯔꯛꯄꯗ ꯑꯉꯥꯡꯗꯨ ꯃꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯤꯡꯌꯥ ꯃꯅꯥꯛꯀꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯕꯣꯟ ꯁꯥꯟꯅꯍꯧꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯆꯤꯡꯈꯣꯡ ꯂꯝꯕꯦꯜ ꯑꯗꯨꯗ ꯋꯥꯀꯤꯡ ꯑꯣꯏꯅ ꯑꯉꯥꯡꯗꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄꯒꯤ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ ꯆꯤꯡꯈꯣꯡꯒ ꯑꯣꯏꯔꯦ꯫ ꯑꯗꯥꯏꯗꯣ ꯑꯩꯗꯤ ꯀꯌꯥꯗꯤ ꯆꯠꯇꯕꯅꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯁꯨꯝ ꯑꯉꯥꯡꯗꯣ ꯊꯤꯕ ꯑꯣꯏꯅ ꯂꯥꯛꯄꯅꯦ꯫ ꯁꯨꯃꯥꯏꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕꯗꯨ ꯑꯗꯥꯏꯅ ꯃꯥꯁꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯃꯑꯣꯡꯗ ꯑꯆꯤꯛꯄ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥ ꯊꯦꯡꯅꯕꯗꯨꯗ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ, ꯑꯁꯤꯒꯤ ꯃꯥꯏꯕꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ꯫ ꯃꯥꯅ ꯈꯣꯏꯔꯝꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯁꯨ ꯑꯐꯕ ꯂꯥꯏꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯑꯗꯨꯅꯕꯨ ꯑꯆꯤꯛꯄ ꯑꯁꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯑꯩꯕꯨ ꯍꯟꯈ꯭ꯔꯁꯤꯔꯅꯦ? ꯑꯗꯨꯁꯨ ꯃꯥ ꯎꯔꯒ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯇꯣꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯝ ꯂꯝꯕꯦꯜ ꯑꯁꯤꯗ ꯆꯠꯂꯦ, ꯑꯗꯨꯁꯨ ꯀꯤꯖꯩ꯫ ꯑꯩ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯍꯥꯛꯇꯛꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯗ ꯍꯜꯂꯔꯣꯏ, ꯑꯗꯨꯝ ꯆꯠꯁꯜꯂꯒꯦ꯫ ꯃꯇꯧ ꯑꯗꯨꯝꯅ ꯑꯩꯁꯦ ꯆꯤꯡꯌꯥꯒꯤ ꯈꯣꯡ ꯂꯝꯕꯦꯜ ꯑꯗꯨꯗ ꯁꯨꯝ ꯀꯤꯔꯨꯞ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯑꯩ ꯂꯥꯛꯏ ꯀꯥꯏꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯈꯣꯏꯔꯝ ꯊꯣꯛꯄ ꯂꯥꯏꯗꯣ ꯈꯣꯏꯔꯝꯅꯕ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯅ ꯈꯤꯇꯪ ꯍꯦꯟꯇꯣꯔꯛꯄꯗ ꯃꯈꯣꯏ ꯃꯥꯏꯕꯒꯤ ꯍꯧꯅꯕꯤ ꯂꯥꯏ ꯈꯨꯔꯝꯗꯥꯏꯒꯤ ꯈꯨꯕꯥꯛ 3ꯂꯛ ꯄꯨꯔꯛꯄꯗꯣ ꯃꯗꯨꯗ ꯑꯩꯁꯦ ꯆꯟꯅ ꯏꯁꯥꯗ ꯄꯨꯈꯪꯉꯦ ꯈꯪꯉꯤ꯫ ꯑꯩꯁꯨ ꯇꯨꯡꯑꯣꯟꯅ ꯌꯦꯡꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯐꯠꯇꯦ ꯍꯥꯏꯅꯕꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯑꯉꯥꯡꯗꯨꯅ ꯕꯣꯟ ꯁꯥꯟꯅꯔꯝꯒꯗꯕ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯏꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫
ꯁꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯃꯆꯥꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯣꯏꯁꯨ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯄꯗ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯗꯤ ꯑꯩ ꯎꯕꯗꯨꯗ ꯃꯈꯥꯗ ꯃꯃꯥꯏꯗꯣ ꯄꯥꯛꯊꯈꯤ꯫ ꯑꯩꯅꯁꯨ ꯍꯜꯂꯛꯑꯕ꯭ꯔꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯁꯥꯏꯗ ꯂꯩꯈꯣ, ꯑꯁꯤꯗ ꯃꯤ ꯂꯥꯏ ꯈꯣꯏꯔꯝꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯨ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯦ ꯑꯉꯥꯡ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯈꯨꯠꯇꯣ ꯐꯥꯔꯝꯃꯤ꯫ ꯃꯥꯒ ꯕꯣꯟ ꯁꯥꯟꯅꯕ ꯍꯜꯂꯛꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯀꯩꯅꯣ ꯗꯗꯥ ꯅꯪ ꯁꯤꯗꯤ ꯇꯜꯂꯤꯍꯦ, ꯃꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯍꯥꯏꯕꯣ, ꯃꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ, ꯅꯪꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯁꯥꯗꯣ ꯂꯥꯏ ꯇꯣꯡꯉꯤꯒ ꯑꯃ ꯇꯧꯏꯒ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏꯕꯨ ꯆꯤꯡꯈꯣꯡꯒꯤ ꯂꯝꯄꯥꯛꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯕꯣꯟ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ, ꯁꯤꯗ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯣ, ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯣꯏꯔꯝꯃꯅꯤ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯀꯣꯟꯅ ꯏꯕꯥꯅꯤ ꯍꯜꯂꯛꯏ꯫ ꯁꯨꯝ ꯆꯤꯡꯈꯣꯡ ꯂꯝꯕꯦꯜ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯧꯍꯧꯔꯤꯕ ꯃꯄꯥꯗꯨꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯒꯤ ꯃꯨꯔꯇꯤ ꯈꯔꯒ ꯌꯦꯇꯨꯝ ꯈꯔꯒ ꯂꯩ ꯑꯉꯥꯡꯕ ꯈꯔꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯗꯤ ꯑꯗꯥꯏꯗ ꯂꯥꯏ ꯈꯨꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯗꯨꯗ ꯌꯦꯡꯉꯨꯅꯨ, ꯑꯩꯅ ꯁꯤꯒꯤꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯍꯥꯏꯔꯤꯗꯣ, ꯅꯇꯤꯟ ꯑꯍꯨꯝꯂꯛ ꯁꯤꯠꯇꯣꯛꯑꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯗꯨꯒ ꯑꯩꯒ ꯑꯗꯥꯏꯗ ꯇꯤꯟꯁꯦ ꯑꯍꯨꯝꯂꯛ ꯁꯤꯠꯇꯣꯛꯑꯝꯃꯒ ꯏꯕꯥꯅꯤꯁꯨ ꯄꯔꯞ ꯍꯥꯊꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯗꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯁꯤꯒꯤ ꯑꯉꯥꯡꯁꯦ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯠꯀꯅꯣꯁꯦ ꯃꯥ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦ꯫ ꯉꯁꯥꯏꯁꯨ ꯑꯩꯅ ꯃꯥ ꯊꯤꯕ ꯆꯠꯄꯗ ꯃꯥꯏꯕꯗꯣ ꯑꯗꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯜꯂꯁꯤꯔ ꯁꯤꯕꯨ ꯍꯥꯏꯗꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯗꯨꯝ ꯃꯥ ꯊꯤꯕ ꯆꯠꯂꯕꯅꯤ꯫ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯗꯨꯅ ꯑꯗꯥꯏꯗ ꯊꯥꯗꯣꯛꯎꯔꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯃꯤꯒꯤ ꯃꯤꯇꯪꯒ ꯁꯥꯗꯅ ꯑꯗꯥꯏꯗ ꯌꯥꯝꯅ ꯊꯥꯗꯣꯛꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯏꯃꯥꯗ ꯍꯥꯏꯔꯨꯕꯗꯨꯗ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯆꯤ ꯑꯃꯗ ꯂꯩꯁꯜꯂꯒ ꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯅꯤ꯫ ꯑꯗꯨꯐꯥꯎ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯥꯎꯖꯜꯂꯛꯏꯅꯤ꯫ ꯑꯁꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯌꯥꯝꯅ ꯊꯦꯡꯅꯔꯛꯈꯤꯅꯤ, ꯑꯗꯨꯅ ꯏꯃꯥ ꯅꯪꯅ ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯉꯥꯡꯉꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈ꯭ꯋꯥꯏ ꯇꯣꯟꯕꯁꯤ ꯕꯣꯟ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯊꯤꯕ ꯐꯪꯉꯝꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯗ ꯆꯤꯡ ꯃꯊꯛꯇ ꯕꯣꯟ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯒ ꯇꯣꯏꯂꯦꯠ ꯇꯧꯔꯨꯅꯤ ꯆꯠꯈ꯭ꯔꯒ ꯁꯣꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯂꯥꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯥꯁꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯂꯥꯏ ꯇꯤꯟꯁꯦ ꯑꯗꯨꯝ ꯑꯣꯛꯅꯒꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯝꯃꯅꯤ ꯑꯗꯥꯏꯗꯣ ꯊꯥꯏꯅꯗꯒꯤ ꯍꯦꯂꯣꯏꯅ ꯆꯦꯟꯗꯅ ꯌꯥꯝꯅ ꯄꯨꯁꯟꯕꯅꯦ, ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯨ ꯑꯗꯨꯒ ꯊꯤꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯥꯏꯕꯗꯨ ꯃꯗꯨ ꯎꯅꯕ ꯆꯠꯂꯨꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯗꯨꯒꯨꯝꯕ ꯃꯤ ꯃꯥꯡꯕꯒꯤ ꯊꯤꯕ ꯍꯨꯝꯕꯗꯤ ꯇꯧꯗꯦ, ꯑꯇꯣꯞꯄ ꯑꯃ ꯇꯥꯟꯅꯔꯁꯨ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯥꯟꯅꯗꯅ ꯕꯕꯥꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯏꯅꯥꯎꯅꯨꯄꯥꯗꯨ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯆꯤꯡ ꯃꯇꯣꯟ ꯌꯧꯔꯝꯗꯥꯏ ꯑꯋꯥꯡꯕ ꯃꯅꯥꯛ ꯑꯃꯗ ꯍꯦꯂꯣꯏꯅ ꯆꯦꯜꯂꯒ ꯃꯥꯁꯤ ꯄꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥ ꯏꯃꯥꯅ ꯑꯉꯥꯡꯗꯣ ꯑꯁꯥꯏꯗ ꯊꯝꯃꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯏꯝꯐꯥꯜꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯕꯣꯔꯗꯤꯡꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈ꯭ꯋꯥꯏ ꯇꯣꯟꯕꯁꯤ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯑꯍꯤꯡꯁꯤ ꯑꯁꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡꯁꯤ ꯄꯨꯈꯞꯇ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯩꯅꯣꯅꯦ ꯍꯟꯗꯛꯁꯤ ꯍꯨꯏ ꯀꯞꯄ ꯈꯣꯡꯕ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯤꯁꯤꯕꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯝꯃꯒ ꯃꯇꯝ ꯈꯔꯅꯤꯃꯨꯛ ꯂꯩꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕꯗꯨ ꯃꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯑꯍꯟ ꯃꯥꯏꯕꯗꯨ ꯂꯩꯈꯤꯗꯕꯁꯤ ꯍꯥꯏꯗꯤ ꯍꯥꯏꯕꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯄꯣꯛꯇꯦ, ꯃꯗꯨ ꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯏꯕꯅꯤ꯫ ꯅꯣꯡꯃ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒ ꯑꯩꯒ ꯃꯥꯒꯤꯗ ꯆꯪꯉꯨꯕꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯈꯤꯕꯗꯨ ꯃꯗꯨꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯍꯤꯡꯂꯤꯉꯩ ꯐꯠꯂꯝꯗ꯭ꯔꯒꯁꯨ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯗꯦ, ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯩ ꯆꯠꯂꯣꯏ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯤ ꯌꯥꯎꯕꯤꯔꯨꯁꯨ, ꯅꯨꯡꯉꯥꯏꯔꯣꯏ ꯐꯅ ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ
Lekai sigidi maibani haidana mayamna ijat thamnarini. Babana mo ay jaloi ko hairamaga thoki. Tawdaba numito babana phana haijabagi wani. Adu makhoi babase maibadugi mathong mangam pangthokpadu madu yawba salami. Kona babase numidang wairamda yumda halai. Aduga khoida sumna hairei. Ahando chingkhongdo ina magi mathong mangamdo tungana pangthoi. Sirasu matomda daida poloi biu hairamba mali hairei. Aina mukaino harisu baba. Chingkhong haide khoi sigi maning thangbaromdaro. Babana mukmani isanu patombana. Hek bon sanaba chatpa lampak leiba dugi nakandane. Ngarang hana domda hui kapa khongba yamna tawki hairidu. Sidringai hana magi thawaidu. Adaida koche chalaga leiramaba khangde hairei. Imana mukaino ne dubo wani na ngangi dubo. Tabada swai swai laubo wangakta. Adu kamaina leikidribani haigi hangame. Babana mukhangde da yamna kuina su naramdaba mali. Nung nini khang masa nungaite hairamaga. Adum leikidaba wairamani khumai. Adumaina numitudi adum hauki. Maibaduna hek leikidaba matung chingda sing chanba. Isang napi hek pachatpa mina kari karino. Wa khara sungangna bahaurei. Maibadugi polokiba mapa daida. Ahalama daida adum thuaga lei. Madugi ahaladu hek thengnarubada. Adum yum yauraga nai haidana. Sumpaw matanarami. Panadumna haijaraga sumyoya namana wapa madukya thajanaramde. Aduna adum chingyada insang napi hekpa. Sing chanba dum chanarami. Masigi matung khullasida yamna angakpa thawdo amasu thokpa haurei. Laisabi masa pakhang masa singsi. Mayum dagi thongna khraga hanjalakti haidana. Koiti thinarubada maibagi mongpham. Managadaida masa matomda sijanaba. Hekta honazarami. Mataw kiyasda khunsida liba misu angakpa kiba mamam poknarami. Numitosu maibagi mongpham maya adaida. Laibak thiba thawdo amasu thomi. Jingde insang napi thiba satkiba matay manawni. Nupaduga nupiduga sumtungda mangde insang napi thiminaringai. Magi nupaduna onthorokpada nupido leiramkhide hai. Maduda nupaduna khalibana asai mafam amada masu insang napi thijanumgani haidana wakhanda komna leithoami. Tawdaba sum nupaduna magi nupido halakmande haidana koithi thirakpada maibadugi mongpham mayada magi nupido thawri yanduna siduna leirami. Nupiduna adumna tawramba mong mataw adu ubada nupadasu mamanga sabhek manarami. Aduga masida khwaidagi kiribadi nupidugi thawaidu maibagi mongpham mayadaida thoraga kapaga leiba mataw amasu nupaduna kona urei. Khudakta nupadasu mi leiba mafamda selaktuna oihoriba mong mataw adu mayamda tammaga magi nupigi asiba hakchang adu chingdagi mayam changdena putharei. Adumaina thawdo amasu thokre pau tabadagi Handakti chingda sing chanba insang napi thiba satpa khunge miyoya namana kidana satnaramde. Chingkhong adai mapadasu kariguma thaba amagi adaida hek changsalubada maibaduna polokhiba mongpham maya adaida nupi amaga nupa amagana khut khalaga hekta kausalei haidana mayamse kinarami. Aduna mafam adaidu matam kharadi mi mata changhandana thammi. Numitudi akhoi yumthangnabada leiba kaka amagi nupi akhoi indom cha amasu Ayuktagi thiba phangdre haidana mayamsi pakhanadana koithi thinarakpada maibadugi mongpham mayada masa matomda sijanaba thawrang tawraga leirambadagi madumadi mayam changdana kalhawi. Adumaina sumtoina daida kiba thawdok kyase sumleptana tawrakpadagi khunge ahlamansing puna wama tanarga maibi tawraga yengthokpa matamda maibadugi daida phura masasi aduga magi thawaidu mapan thoktanaba Lai kuram thoga phura manung aduda thamsi. Huju mana khungi mi laurisi. Magi mathwai mamido mapan thokpagi ne hairakpadagi. Jingya chingkhong adaido maiba adugi phura masarami. Phura dusu icham chamna saba natti. Maiba maibi singna phajana lai kuramaga sabani. Mafam aduda adumaina hek tawkhibadagi. Hana kiba thawdok kaya ama thoambadu phakhi. Phana madu wajirakasu hujipok khungi miyoya nambana. Mafam aduda tarik miyama aditanga satpada adu mafam adaido kinari. Mayam hamagi wari ase matanga saita loijare. Anisubo wari se muk mayamda khudon tamjage. Wari ase bo hapirak paningthem. Wari se ngasidagi matam kharagi mamangda asengba thokiba thawdo amagi wari ni. Matam aduda khoi yumthangnabada paisa yamna paiba imung ama leirami. Imung asida leiba mau adu yamna luba leina amana narami. Paisa paiba imung oibadina makhoisi anabadu puraga mapalamda
ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥ ꯏꯀꯥꯟ ꯀꯥꯟꯅꯕ ꯑꯣꯏꯗꯦ ꯁꯤꯔꯝꯗꯥꯏ ꯐꯝ ꯁꯦꯟꯅꯕ ꯍꯥꯏꯕꯗꯨ ꯃꯗꯨꯗ ꯃꯇꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯕꯕꯥꯒ ꯑꯩꯒ ꯈꯛ ꯂꯩꯕꯅꯤ ꯕꯕꯥꯒ ꯑꯩꯒ ꯊꯣꯡꯒꯥꯟꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛꯀꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯐꯝꯃꯤ ꯍꯥꯏꯗꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯌꯣꯟꯕꯅꯤ ꯕꯕꯥꯒ ꯑꯩꯒꯁꯤ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯅꯗꯣꯝꯆꯥ ꯑꯉꯧꯕꯤꯁꯦ ꯄꯨꯡꯀꯨꯏ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ngasi hayang tambang amoy duripa mali aduna ipa isagi dukan se kamdausiba nangso handakti yumda kaya laite dukan se aina da phambada matare handaksi ado dukan se bu thonglon salasiru hangai aina mo baba lon salunu da ngahang ha kadum phamo aiso lolama kana tanari aduge handaksi mi khara unana ba ko chen chele lola do hek phawr ga de khoi gi dukan se khara chakthokpa yabra yenge tawbane hairame babana mo o phare phare adudi ipa ngak hakti thong hangage hana daunadi kuinadi phammaroige hairei numitoi se age thaba adugi khara chentok thensin tawbada numita ki basu khangaude imana ba khara ga su pulaga yumda halakpada karigino khangde numito khoige leiraksi mi mata sanaramde aduga maisu laktaba mali pumam hek mamaga leirame sumaina gari do thaujalakpada gari mangaladuna akoigi dukal aduda yeiraktringai dukaan aduda angauba ngakta setpa nupi ama adaida lepammaga thungangi warak wapal adomda satlangna changkhiba ama aina mikuptuda urame madudaisu kaino hujikidudi masada angauba phi ngakta setpa ama dukaan mamangda lepamisibo natraga nakangi indomcha angaubidu leitraba jara adumna ise isada chingnaba magaloina na dukaan mamangduda gari se ngahak khamame aduga ngahak adaida lepaga hujiki adaida changkhridu kanano haidana haibet mang tung yengame ngaglibadi hawjuwaida daida changkiba miyoy adu leiramde madudai so sidi mawang amani haidana gari do yumda thawjalai baba su sak thongaga leirame ai halakpaduda ibungo halaba thengmalline kaidorake hangai aina mo baba thabakna yada tawrine ado ngasai irone hayobadai senga leirapani raw masane makuga khelurano dum pumna tawsan kro hairame babana mo kaino na ibungo asomda na ngasi hayang tambang ngamdri aduga koina mok nga se sakisi hairiro manam mahase makoy asomda sen kragadi nungaite nangbo chaninga gasu asaidagi nga tawbu yonba hotel amada changaga nga tawbu ina leirakpa yadro hairei aina mo baba isu babu heudre adu leirabani na tawro charasi aduga mana huji aidi halakpada isada swai lawba madum pokre leiraktagi gari thawjalakpada khoi dukan mamangsida pingau setpa nupi ma lepaga leirame aduda aina khalibana khwendum sadu leitraba jara ningurabani kona aina khoi dukan manakta naksalakpada dum leiram khidre karaida changkhrabano khangdre adu mai mutkhiba kyam kuilage hangame babana ngaya koire adu ibungo nangna ui haridubo madubo mi natraba jara natraga nangkhoi nandum sasi puramdai oiriba jara nga tawbuga lairi nangna sadu mayamukto oktho ngasai su makoiga koiga tainaba mapa somda hodong yamna chingnakhi hodong chingnaba simana kadaida laitin leibagi ni su hainai semeke senangi ka changdringai mayum to oktho hairei aina mo hoise hoise adu baba ngasi de chaklame chak to khara thuna loisanaba tawro hairame numitu so khoina wakhanda kya khanjaludabagi wani numidang asida maning maya summi ma chatpadongna tawba samban thekpa makhon taba masigumba angangakpa makhon yamna tarame nongheng anbagadi nakangi indom chadu laikhidre haidene imungdo kappa lawba makhon se tarame babana swengode ibungo hagalo leitraba mali lawoi paicha changbirusi lawo haidana babana ise tumba hogdore madudai so hoi baba adu babana hana changamo aiso thuna la adabani hairame adumaina babadi leitriba imung aduda hana changki aiso phamungdagi tamna haugalame adugo wakhanda sumna khalame o ngarang ina kaino yamna thengna ki hairi dudi ngasi chalamdai gi oire asaidi ngasi mi masu unagadaba leibani yararuine tawrisi asumna isi tumbado hawgalaga akoi yungi nakan thangbada mi leitaba yauribado madung hak changbirame makwedi pasa paibani na macha masu sing adusu mapalamda loina leibanina madungai kini haidena ayukta leitribado macha masu sing adu halakpa ngainarga leirame pungso ayuki taramuk tarabane adudai so wakhala makhalame moisibo wali bazara iso somda longi mi aruba mu unagadaba leibane aibu salangno chathuraga halakpa yawbo nangduriba tawrisibo ningame babada soina waphamdo hogdobada
ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯕꯨꯡꯉꯣ ꯃꯇꯥꯡ ꯆꯥꯗꯅ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯁꯤ ꯍꯦꯛ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯅꯤ. ꯏꯄꯥ ꯁꯥꯎꯔꯛꯀꯅꯤꯀꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯆꯤꯕꯣꯟ ꯀꯩ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯃꯣꯏꯒꯤꯁꯦ, ꯂꯩꯇꯕꯅ ꯑꯌꯨꯛꯇ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯛꯑꯁꯤꯐꯥꯎ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯁꯨꯝ ꯌꯨꯁꯦ ꯌꯥꯝꯅꯗꯤ ꯊꯛꯇꯕꯤ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯈꯔ ꯈꯥꯡꯕ ꯑꯣꯏꯅ ꯍꯤꯗꯥꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯄꯤꯠ ꯄꯤꯠ ꯆꯤꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨ ꯌꯧꯅꯔꯛꯇꯨꯅ ꯃꯌꯥꯝꯁꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯉꯦ, ꯊꯥꯡꯇꯣꯛꯅꯕ ꯇꯧꯔꯁꯤ." ꯑꯁꯤꯕꯗꯣ ꯃꯪꯗ ꯄꯣꯂꯣꯏꯅꯕ ꯃꯌꯥꯝꯁꯦ ꯊꯥꯡꯇꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯂꯣꯟꯅꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯂꯣꯏꯕꯐꯥꯎ ꯕꯕꯥꯒ ꯑꯩꯒꯗꯤ ꯌꯥꯎꯕꯤꯔꯛꯑꯝꯃꯤ꯫ ꯄꯣꯂꯣꯏꯕꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯅꯪꯗꯤ ꯆꯪꯉꯝꯃꯣ, ꯂꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯂꯩꯍꯧꯈꯤꯒꯦ. ꯆꯥꯛꯁꯨ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ. ꯆꯔꯥ ꯍꯦꯜꯂꯕꯅꯤna ꯕꯕꯥ ꯅꯪ ꯌꯨꯝꯗ ꯆꯪꯉꯝꯃꯣ, ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯣ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣꯀꯣ. ꯌꯨꯗꯨꯗꯤ ꯌꯥꯝꯅ ꯊꯛꯆꯜꯂꯨꯔꯅꯨ." ꯏꯄꯥ ꯆꯪꯉꯦ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯥꯟꯅ ꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯑꯗꯥꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯊꯍꯧꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯌꯨ ꯈꯔꯒ ꯊꯛꯈꯤꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯨꯁꯦ ꯄꯤꯠ ꯄꯤꯠ ꯈꯔ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯇꯨꯔꯦꯟꯗ ꯀꯨꯝꯃꯒ ꯏꯔꯨꯞꯄꯒ ꯀꯥꯔꯛꯄꯗ ꯉꯁꯥꯏ ꯌꯨ ꯈꯔ ꯊꯛꯈꯤꯕ ꯅꯤꯁꯥꯁꯤꯡ ꯑꯗꯨ ꯄꯨꯃꯥꯡ ꯍꯦꯛ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯇꯒꯤ ꯆꯔꯥ ꯍꯦꯜꯂꯕꯅꯤꯅ ꯆꯥꯛꯁꯨ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯛꯇꯅ ꯑꯩꯁꯦ ꯌꯨꯝ ꯌꯧꯅꯕ ꯒꯣꯡ ꯒꯣꯡ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯡꯒꯥꯟꯗ ꯕꯕꯥꯅ ꯆꯔꯨ ꯈꯔꯒ ꯃꯩꯈꯦꯠ ꯑꯃꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯏꯁꯥ ꯏꯇꯣꯝꯗ ꯃꯌꯣꯛꯊꯣꯛꯆꯔꯒ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯇꯧꯔꯒ ꯏꯁꯥꯁꯦ ꯏꯔꯨ ꯂꯨꯖꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯀꯣꯡꯀꯥꯡ ꯕꯕꯥꯅ ꯆꯥꯛ ꯊꯣꯡꯕꯗꯧꯅ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯄꯥꯟꯗꯒꯤ "ꯕꯕꯥ, ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ" ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯗꯤ ꯀꯔꯤꯃꯇ ꯈꯨꯝꯃꯛꯇꯦ꯫ ꯑꯩꯁꯨ ꯌꯨꯒꯤ ꯅꯤꯁꯥ ꯈꯔ ꯂꯩꯔꯤꯕꯅꯤꯅ ꯅꯣꯛꯐꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩ ꯌꯨ ꯉꯥꯎꯔꯝꯃꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯇ꯭ꯔꯤꯅꯤ꯫ ꯑꯍꯟꯁꯦ ꯑꯩꯅ ꯂꯥꯛꯅꯕꯤꯔꯦ ꯇꯧꯔꯤꯁꯤ꯫ ꯆꯥꯛꯇ ꯊꯣꯡꯉꯒ ꯂꯣꯏꯖꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯉꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯀꯣꯡꯀꯥꯡ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯣꯝꯗꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯗꯨꯗ ꯃꯤꯁꯨ ꯀꯟꯅ ꯂꯥꯡꯂꯤ꯫ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯗ ꯕꯕꯥꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯕꯕꯥꯁꯦ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ, ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯃꯥꯅ ꯊꯣꯡꯉꯝꯃꯤꯁꯤꯕꯣ ꯍꯥꯏꯗꯅ ꯆꯐꯨ ꯎꯌꯥꯟꯁꯤꯡ ꯑꯗꯨ ꯐꯥꯒ ꯌꯦꯡꯉꯨꯕꯗ ꯕꯕꯥꯅ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯊꯣꯡꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ "ꯍꯩꯁ, ꯀꯩꯅꯣ ꯁꯤꯗꯤ?" ꯕꯕꯥ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯦ ꯆꯥꯛꯈꯨꯝꯗ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯛꯇꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯆꯤꯡꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯗ ꯀꯣꯡꯀꯥꯡ ꯆꯥꯛ ꯊꯣꯡꯕꯗꯧꯗ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯤꯕꯗꯨ ꯃꯗꯨ ꯕꯕꯥ ꯅꯠꯇ꯭ꯔꯕꯖꯥꯔꯅꯦ? ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯗ ꯃꯈꯣꯟ ꯊꯣꯛꯈ꯭ꯔꯤꯕꯗꯨꯅ? ꯃꯇꯝꯗꯨꯗ ꯕꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯍꯜꯂꯛꯑꯕ? ꯅꯪ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯔꯤꯔꯣ ꯆꯥꯛꯇꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯀꯩꯅꯣ ꯕꯕꯥ, ꯉꯁꯥꯏꯗꯒꯤ ꯕꯕꯥ ꯅꯪ ꯆꯥꯛꯈꯨꯝꯗ ꯂꯩꯇ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯂꯩꯇꯦ ꯏꯄꯥꯗꯤ, ꯃꯈꯣꯏ ꯑꯁꯣꯝꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯕꯅꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯀꯩꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ?" ꯕꯕꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯝꯗ꯭ꯔꯣ, ꯅꯁꯥꯗꯣ ꯁꯣꯜꯂꯒꯗꯤ ꯌꯨꯗꯣ ꯌꯥꯝꯅ ꯊꯛꯎꯅꯨ ꯍꯥꯏꯗꯅ? ꯅꯒꯨꯟ ꯈꯪꯉꯦ, ꯅꯪꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ, ꯏꯄꯥ ꯆꯥꯛ ꯊꯣꯡꯒꯠꯂꯛꯑꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯕꯕꯥ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ. ꯉꯁꯥꯏ ꯕꯕꯥꯗꯨ ꯌꯨꯝꯗ ꯂꯩꯇꯦꯁꯨ ꯍꯥꯏ. ꯑꯩꯗꯤ ꯍꯜꯂꯛꯄꯁꯨ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯑꯗꯨꯗ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯕꯕꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯧꯅ ꯆꯐꯨ ꯎꯌꯥꯟ ꯂꯦꯡꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗꯅ ꯀꯅꯥꯁꯨ ꯑꯃꯨꯛꯇ ꯂꯩꯔꯝꯗꯦ꯫ "ꯅꯠꯇꯦ, ꯁꯤꯕꯨ ꯍꯧꯅꯔꯤꯕꯣ?" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯦ ꯈꯔꯗꯤ ꯇꯧꯒꯟꯕꯅꯤ. ꯆꯠꯂꯣ, ꯉꯥꯏꯍꯥꯛ ꯅꯪꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯨꯔꯣ. ꯅꯪꯗ ꯅꯠꯇꯦ, ꯏꯄꯥꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯉꯔꯥꯡꯒꯤꯗꯣ ꯑꯩ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤ ꯅꯠꯇꯦꯀꯣ. ꯏꯃꯨꯡꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ. ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯣꯏꯗ ꯆꯪꯕ ꯉꯝꯃꯔꯣꯏ. ꯕꯕꯥ, ꯅꯪ ꯑꯣꯏꯅ ꯆꯪꯕꯤꯔꯨꯔꯣ. ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯩ ꯃꯤ ꯑꯃ ꯎꯅꯒꯗꯕꯁꯨ ꯂꯩꯕꯅꯤ. ꯃꯗꯨꯁꯨ ꯑꯩꯗꯤ ꯎꯅꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯔꯣꯏ.
hotel oina sarurage nganna saladabane hairame babana mo ibungo mi leitaba yauragadi sumaina khara tawbane haidana ipana haikridone phare adudi ipa sung hak makhoi adomda sangukige nangchu sak saroi hairabanina horen ipa sak che ingna tamna thongaurage hairei numitude sunganna yumdagi thorame aduga ina chatkadaba thabe khangdo loina chaluraga numidang wairam yumda halame baba su mapande yumge thabe khang khara loisalaga leirame ai halakpaduda baba na ingonda sumna hairei ibungo isana haiba chummina ngasai nungtendo ipa sa ngak hek tumtharui aduna mapanda nang halakpadawna mi ma imungda sangkhibadawna ipa na makhol ama tahawi kona ipa na tumba hogalaga yengubada kanasu leiramde ai sung hek tu de isada punga khek nga ure ai na muktu aduni baba ina haidra karino ma tawrabani haidana adu karisu khaluno haina badaine sura sondri phaude khara tawgalle haidana sura son khagadi karisu tawraroi hairame adumaina numito babage ga saktoga numito madi khara ngana tummage haidana isa gi pamungda changaga tumtharame kona hinge pung baru tarappa matam masaida amukuso khoi sakpumda kongkang mi mana sak thongbadawna makhonsi babage ga na muktarame aisa pamungda leina baba kaino sibu hangame baba so mikap thoraba mali engonda khangde ne bungo ado hogolunu tumina tummu laure aina mo baba I tumba yadre mukta hogolaga yengu sodana hairame baba na muk aingonda haibagi mahut nangoina hogolubadi kare kaige ai ngamoi haidana baba na khumai aina mo baba nangi do kiriro hangame baba na mo ibungo ahing sida ngona dillela kanu sendana thomakani tumina tummu hairamaga baba se aina ngamgo wasi saudana sukun khuma kide aying nongyai duma so dum sakum sida adum kongkang ai di tumba mata yaramde nungan bagay na baba da baba ngarang sumuk tawre kaino tawri sibo makhoi somda mi leitaba yauraga makhoi somdo ina tamnaraba khangde hairame baba na makhoi somda di masa masu mayam duga langabanina karisu tawramoi makhoi gi di paisa khak leibanina imung che chekpa sida tawri ine hairei aina mo adudi baba hore numidang yum sida sa ma sinjalaga imanaba singa mi khara langaga di phagada boiraga di hairame baba na muk tawro nangi thokpa haidina khumai aiso nokhi baba gi mong mataw adu da leirame nonini gi matungda di baba na dukan laduda matomna khabar ama paraga uiraga leiringai akhoi dukan maningi warak mongsong adomdagi nupi amana wana siramdai na herakpado adumaina makhol ama baba na tarame maduda baba su uirambado phuklang na hogalaga kanano haidana daida kuyeng yengame baba na dumna hogalapaduda hojwanda taramba makhol adu amuk sak hek lepki aduga mana yamna ngakpa aduga mana baba na pariba khabar adu katina chapadawna masa matumda chera segaire hai akiba mong matoke aduda baba su sidi mong amani haidana dukano thungno salamaga lakaidang hak boiba salame kona numi tarpadagi yumda halaga sakumda sak thongge tawringai baba na batinde isang chambagi thambai singadu masa matumda joy longna hidoraki hai aduga yumnai kasida khuji siba mi amana satpadongna sum cheng chatpa makhol ama sutarame madu baba de han oibagi kya ki drabane akoi oiragadi ki dana leiba ngammaroi baba su tongningba tawjaru iyumne nawalo bide haidana magi thokpa sak to dum thongame ai khalakpada baba se wa mata khumde aina so baba se hek langnabi aduna iso mahausa gum baba namong nupi ama purabane ngasidagi nang wararoi ai kada lehurabani haidana laknarame baba se wa mata ngangaktabaduda kone deina baba kaidawrage among ngasi kaidawre ino hangame baba namo ibungo phagi tawgano ahanda nate nangbo dumaina nong hek anbadagi numita bako dumaina kuchata chalaga leirage hairiro ipana dukan so sena sak so muk thong ipa de ngamdre nanggo meisa ma phangbase ipa pungpen hek pele hairei aina mo baba ibu thaina dagi sumaina dum tawbrane aina haidune handak se lolama tanari haidana aduge londo hek phangbaga dukan chakthokpada nate aiso nupi thijalladabane hairame numito so baba ga sak sa thoga phamungda dum sangame aiso tumamdai aduda mapan thongningakdana mok hawgalaga toilet sangmuraga thorakpada laikhidaba khoiga yumthangnabagi dumsadu maga mong matong manaba nupi ama sumanglomda thokhiba maina urame aiso maduda kidana yumda hathu thu sangai
ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯇꯨꯝꯃꯣ ꯏꯕꯨꯡꯉꯣ ꯁꯣꯔꯥꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯗꯗ ꯅꯠꯇꯅ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯇꯝꯅꯕꯗ ꯃꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤ ꯁꯣꯔꯥꯠꯇꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯔꯦ, ꯕꯕꯥꯁꯨ ꯆꯥꯛ ꯊꯣꯡꯍꯟꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫